Mukabla Yarenda Tumasida Chingsuna Natoro Tumninga Nang Tumyadro Wakoi som the phone do some made later vanina Tumuyas a drabado Kandi Hazimatam se pura birani Kanagi Pakang Savi de Lardana Hanu Hana Fauba Hingsi Amata Tumnadri or Lila Nevada Tumbasaba knew Atanine Aduna sang na Tumdrabanina Luiri Lina di Zaza and Ise Aing super wari watai sanarabanina Mitusu Maku Ole Miwaso Mawa Ole Som the Ngong ringe, Tak Irang the town ringe Imale Vakti Aing Kuding Tari Mutladra Kanbada Hey, Darun Gakinum Tana Dradre Kayava, Nangi Wakwe Meabduna Aduga Sargadike Tana Duba Nankang Pote, Tumile, Ay Darum Nachaleko Mukabla Kitiki Rumkari Darun Tabro me Kedore Kainomta Tanjas Adebo Say, Tongam Tahagoba Arundo Tonghang Doragli Aduga Kay Hag Havano Darun, Agi project ama Darun the Matin Krapang Bidiadre Arun Mamitula Toklagari Kari Matangi project Nangde Mukabla Mako Lagari Yam Lugadavana Tila Darun Hayune, Adobukaino Heba Asinya the Lam Karalauraga Waterloi Patringe around the Noklaga Nangde the Kedoriba Agi the labor say Yamungai Trabraba Makabla Kratuna Kumle Adunati Darun Sum Kainomta Ta Sirana Kaita de Vanangde Hayun Havne Koiganune Darun Adi Quamana say Yam Taniba Hoisida Quamana di Agili Hopa Vishda so Asuyom Taki Palisidi Nang Janning a di here Jona Darun Asi Quamana said Nativa Mithamana Hozikala Hal Angang Captain and Janariba Quamana say Asisi Adi Fast Ataba Pami Yam Kanani Sukale Arundung Hawakal Kali Aduga Hoine Nangi Plan say Yani Darun Yani Natimi Yaduni Darun Mayang Machasing no Quam Atakarva Doroga Kayana Sil Paiba Ayambane Manipurda Mayang Lakibasa Quamana Yunba Yotek Takte Komba Some Karakakba Sidagi Horaga Levaxida Kurpati Wikalaktana Levaxida Ying Karajoba Grocery Dukan Natraga Jewelry Gi Atayate Winelo in the lady Arundo no Fetong Natari Maduna Levaxida Boletana Moina Cardona Pali Karalera di Chief Minister Fauba Maquin Oyak Bayari Matamduda Equi Hana the Gile Zaraglaba Chimi Tami Chilinong Mayamsa Maquai Makada Minai de Tang in the Lehoredra Adungay Santitas Gosina Kutum Chan Kibogum Oyak Luidra Darun Inaudina Hankai Kangde Madungdi Malay Bakpo Yamung Shiraminjanina Moine Manipur the Lakpada Chandraba Yadraba Loan Haragadi Yod Kokta Plastic Surgery Pattaba Labro Asigi Wai Krasine Laina Maquai the Bagilambi Ui Aduga Matang Crore Pati Weragli Sale Parabanina talking with a toy Mafam Sida Moine Maning Maka Tamnupali Chumi Nang Naiba Adubu Nang the Harry Mayam Tabaktubu I quite lay wax the boy Tokadrane Darun oi talk me so I didn't my Bakaniba Harene Maduma Nangidai to Oiro Oi Ado Darun Adukadoraba Farmhouse Tona Machama Tangdi Nangisi Tongan Jaragisini Fare I am Tony Jello, Sildo, I hang Piragi Chingsuna Oi, to my Vang City, Hogolo Harga, Mukabla, As Nang Yadre Som the Mukabla di Wakalganungaina, Yawon the Nagamachin the Solagli. Hoi Darren, do the Ayam Tumuragi. Chingsuna bucket amada isinkara Lauraga, Mukabla Hizili. Mukabla do Kakre Kang Hogolagli, Machin the Sosole. As Midnight Karano Chingsunok Lambado, Chaplepi, Mukabla Nasara Kadra Kalaga. Mukabla so Chingshu the Munda Ying Laga, Nahak delay, Guide, Tanaba Mikupta, Nok Laga. As Hosikido Manglo. What Kanga Tino Haraga? A tot Masado, Amok Piragari. Ay, the so Abra, Nang Solo. Asumna, Chingsu do Mukabla na Consili.
ꯑꯗꯨꯗꯒꯤ ꯆꯤꯡꯁꯨꯁꯨ ꯄꯨꯛ ꯆꯣꯠꯂꯦ ꯍꯦ ꯊꯥꯗꯣꯛꯎꯁꯦ ꯆꯣꯠꯂꯦꯃꯦ ꯃꯁꯤꯗꯤ ꯊꯥꯗꯣꯛ ꯍꯥꯏꯔꯒ ꯀꯔꯤꯒꯤꯅ ꯆꯤꯟꯊꯤꯕ ꯃꯤꯅ ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯦ ꯀꯥꯟꯁꯤꯗ ꯅꯪꯅ ꯍꯩꯖꯤꯜꯂꯛꯄ ꯌꯥꯕ꯭ꯔꯕ ꯑꯁꯤ ꯍꯥꯏꯔꯒ ꯑꯆꯣꯠꯄ ꯃꯁꯥꯗꯨꯅ ꯑꯃꯨꯛ ꯇꯛꯁꯤꯜꯂꯤ ꯇꯟꯖꯥꯗꯨꯗ ꯑꯔꯨꯟ ꯌꯥꯝ ꯁꯥꯎꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯔꯛꯂꯤ ꯑꯩꯁꯦ ꯅꯣꯏꯅ ꯍꯥꯏꯔꯤꯉꯩ ꯌꯥꯕ ꯃꯤꯔꯣ ꯃꯨꯀꯥꯕꯂꯥ ꯑꯃꯗꯤ ꯆꯤꯡꯁꯨ ꯑꯅꯤꯗꯨ ꯃꯨꯟꯅ ꯉꯥꯛꯅ ꯌꯦꯡꯅꯩ ꯑꯗꯨꯒ ꯐꯠ ꯆꯣꯡꯊꯅꯔꯛꯂꯤ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯔꯛꯄꯗꯗꯤ ꯑꯔꯨꯟ ꯒꯥꯔꯤꯗꯣ ꯀꯟꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯒꯣꯄꯥꯜ ꯃꯁꯥ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏ ꯅꯣꯏꯕꯨ ꯀꯅꯥ ꯂꯩꯒꯦ ꯆꯤꯡꯁꯨ ꯑꯃꯗꯤ ꯃꯨꯀꯥꯕꯂꯥ ꯆꯦꯟꯊꯣꯔꯛꯂꯤ ꯇꯥ ꯒꯣꯄꯥꯜ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯒꯣꯄꯥꯜꯅ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯒꯥꯔꯤ ꯊꯧꯗꯣꯔꯛꯎ ꯃꯨꯀꯥꯕꯂꯥ ꯐꯠ ꯆꯦꯟꯁꯤꯜꯂꯒ ꯒꯥꯔꯤ ꯊꯧꯗꯣꯛꯄ ꯆꯪꯈꯤ ꯆꯤꯡꯁꯨꯅ ꯇꯥ ꯒꯣꯄꯥꯜ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯅꯥꯅꯣ ꯑꯩꯁꯨ ꯈꯪꯗꯦꯅꯦ ꯐꯣꯟꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯟꯗꯣꯝꯆꯥ ꯏꯕꯦꯝꯃꯅ ꯑꯃꯨꯛ ꯈꯪꯈ꯭ꯔꯒ ꯀꯔꯤ ꯑꯣꯏꯅꯤ ꯃꯨꯀꯥꯕꯂꯥꯅ ꯇꯥ ꯒꯣꯄꯥꯜ ꯀꯥꯈꯠꯄꯤꯔꯣ ꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯇꯥꯟꯅꯔꯛꯂꯤ ꯑꯗꯨꯕꯨ ꯑꯔꯨꯟꯅ ꯒꯥꯔꯤꯗꯨ ꯁꯥꯎꯅ ꯀꯟꯅ ꯊꯧꯈꯤꯕꯅ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯒꯣꯄꯥꯜꯅ ꯀꯔꯣꯝ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯃꯨꯀꯥꯕꯂꯥꯅ ꯇꯥ ꯒꯣꯄꯥꯜ ꯀꯔꯣꯝ ꯆꯠꯅꯤꯁꯤꯗꯤ ꯆꯦꯛꯀꯣꯜꯂꯣꯝꯗ ꯊꯧꯔꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤ ꯃꯉꯥꯗꯣ ꯆꯦꯛꯀꯣꯜ ꯇꯝꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯑꯔꯨꯟꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯈꯣꯏꯁꯨ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯂꯩ ꯆꯤꯡꯁꯨꯅ ꯇꯥ ꯒꯣꯄꯥꯜ ꯁꯤꯗꯤ ꯀꯥꯟꯅꯔꯣꯏ ꯂꯩꯁꯦꯝꯕꯤ ꯍꯣꯏꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯑꯗꯨꯅ ꯐꯔꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯩꯁꯦꯝꯕꯤ ꯍꯣꯏꯗ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯂꯩꯁꯦꯝꯕꯤ ꯍꯣꯏꯔꯣꯝꯗꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯒꯣꯄꯥꯜꯅ ꯏꯕꯦꯝꯃ ꯂꯩꯁꯦꯝꯕꯤ ꯉꯛꯅ ꯑꯣꯟꯊꯣꯔꯛꯏ ꯍꯩꯃꯥ ꯄꯥꯕꯨꯡ ꯀꯩꯗꯧꯕꯤꯔꯦ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯁꯔꯒ ꯂꯥꯛꯄ꯭ꯔꯅ ꯄꯥꯕꯨꯡꯅ ꯂꯥꯛꯄꯅꯤꯅꯦ ꯂꯩꯁꯦꯝꯕꯤ ꯒꯝꯂꯥ ꯃꯈꯣꯡ ꯁꯦꯝꯂꯝꯕꯗꯒꯤ ꯊꯥꯡꯗꯣ ꯐꯠ ꯊꯝꯂꯒ ꯍꯥꯏꯔꯛꯏ ꯄꯥꯕꯨꯡ ꯁꯔꯗꯤ ꯁꯤꯗ ꯂꯥꯛꯇꯦꯅ ꯑꯩꯁꯨ ꯉꯁꯤꯗꯤ ꯁꯨꯇꯤ ꯂꯧꯔꯒꯦꯅ ꯈꯜꯂꯝꯃꯤꯅꯤ ꯀꯩꯅꯣꯅꯦ ꯑꯌꯨꯛꯁꯤꯗꯕꯨ ꯐꯣꯟꯗꯣ ꯑꯣꯐ ꯊꯝꯈ꯭ꯔꯦ ꯂꯩꯁꯦꯝꯕꯤ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯄꯥꯕꯨꯡ ꯌꯨꯝꯗ ꯀꯩꯗꯧꯅꯕ ꯌꯥꯎꯕꯤꯒꯦ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯐꯣꯟꯗ ꯌꯥꯝ ꯁꯥꯎꯅ ꯉꯥꯡꯂꯝꯂꯒ ꯒꯥꯔꯤ ꯊꯧꯗꯣꯛꯂꯒ ꯆꯠꯈꯤꯕꯅꯤ ꯑꯗꯨꯗꯤ ꯀꯥꯏꯗ ꯌꯦꯡꯂꯨꯅꯤ ꯄꯥꯕꯨꯡ ꯏꯕꯦꯝꯃ ꯄꯥꯈꯠꯀꯅꯨꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯕꯨꯡꯉꯣ ꯁꯔꯅ ꯆꯠꯈꯤꯕꯗꯨꯗ ꯃꯉꯣꯟꯗ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯀꯗꯕ ꯃꯤ ꯂꯩꯇ꯭ꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯄꯥꯕꯨꯡ ꯁꯔꯗꯣ ꯐꯪꯕꯒ ꯅꯆꯥꯗꯁꯨ ꯄꯥꯎ ꯄꯤꯕꯤꯔꯛꯑꯣ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯃꯔꯤ ꯃꯉꯥꯗꯣ ꯄꯥꯈꯠꯅ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯊꯤꯕ ꯌꯥꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯊꯤꯔꯨꯔꯕ ꯇꯨꯡꯗ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯒꯣꯄꯥꯜꯅ ꯀꯗꯥꯏꯗꯅꯣꯕ ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏꯅ ꯊꯤꯔꯨꯗꯣꯏꯁꯦ ꯃꯨꯀꯥꯕꯂꯥꯅ ꯑꯁꯦꯡꯕ ꯃꯁꯤ ꯑꯃꯨꯛ ꯀꯣꯛꯁꯦ ꯀꯩꯅꯣꯝ ꯇꯧꯕ꯭ꯔꯥ ꯈꯪꯗꯦꯕ ꯑꯃꯨꯛꯅ ꯄꯨꯔꯥ ꯅꯣꯔꯃꯦꯜ ꯑꯣꯏꯅꯤ ꯑꯃꯨꯛꯅ ꯄꯨꯔꯥ ꯅꯨꯡꯁꯥ ꯋꯥꯗꯧꯔꯤ ꯑꯩꯈꯣꯏꯅ ꯁꯦꯟꯅꯗꯅ ꯁꯨꯝ ꯂꯩꯗꯧ ꯁꯔꯨꯛ ꯃꯇꯨ ꯀꯣꯛ ꯊꯤꯖꯤꯟꯕꯤꯔ ꯐꯔꯕꯅꯤ ꯆꯤꯡꯁꯨꯅ ꯁꯣꯝꯗꯅ ꯊꯋꯥꯏ ꯋꯥꯅꯔꯤ ꯑꯗꯨꯒ ꯅꯪꯅ ꯃꯨꯀꯥꯕꯂꯥꯅ ꯀꯩꯗꯧ ꯋꯥꯗꯣꯏꯅꯣ ꯃꯥꯕꯨ ꯑꯉꯥꯡ ꯃꯆꯥꯔꯕ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝ ꯇꯧꯈꯤ ꯂꯩꯈꯤꯁꯦ ꯍꯥꯏꯅꯣꯕ ꯆꯤꯡꯁꯨꯅ ꯅꯪꯁꯨ ꯏꯕꯣ ꯃꯁꯥ ꯂꯩꯔꯗꯤ ꯉꯥꯡꯉꯝꯗꯦꯅꯦ ꯍꯥ ꯃꯨꯀꯥꯕꯂꯥꯅ ꯈꯨꯝꯒꯦ ꯇꯧꯕꯗ ꯒꯣꯄꯥꯜꯅ ꯃꯨꯀꯥꯕꯂꯥ ꯌꯥꯔꯦ ꯆꯠꯂꯣ ꯌꯨꯝꯗ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯦ ꯒꯣꯄꯥꯜꯅ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯒꯦꯠꯁꯤ ꯏꯍꯥꯡ ꯍꯥꯡꯉꯝꯃꯤꯁꯤꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯅ ꯇꯥ ꯒꯣꯄꯥꯜ ꯑꯩꯈꯣꯏ ꯁꯔ ꯆꯪꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯕ ꯑꯗꯨꯏꯅꯤ ꯃꯌꯥꯝꯗꯨ ꯌꯦꯡꯅꯩ ꯆꯤꯡꯁꯨꯅ ꯑꯣ ꯑꯩꯈꯣꯏ ꯁꯔ ꯂꯥꯛꯈ꯭ꯔꯕꯣ ꯃꯨꯀꯥꯕꯂꯥꯅ ꯅꯟꯅꯥꯗꯣ ꯉꯁꯥꯏꯗꯩ ꯀꯥꯏ ꯇꯥꯔ ꯂꯩꯒꯦꯕ ꯃꯤ ꯆꯪꯈ꯭ꯔꯦ ꯍꯥꯏꯁꯦ ꯒꯣꯄꯥꯜꯗꯣ ꯋꯥ ꯑꯝꯇ ꯉꯥꯡꯉꯝꯗ ꯆꯪꯈ꯭ꯔꯦ ꯃꯌꯥꯝꯗꯨꯁꯨ ꯃꯔꯤ ꯏꯟꯅꯈꯤ ꯑꯗꯨꯕꯨ ꯑꯔꯨꯟꯗꯤ ꯃꯥꯒꯤ ꯒꯥꯔꯗꯦꯟ ꯂꯣꯝꯗ ꯆꯪꯈꯤꯕꯒꯤ ꯒꯦꯠꯇꯣ ꯍꯥꯡꯗꯨꯅ ꯂꯩꯔꯝꯂꯦ ꯒꯣꯄꯥꯜꯅ ꯃꯨꯀꯥꯕꯂꯥ ꯅꯪꯅ ꯈꯔ ꯌꯥꯅꯩ ꯆꯠꯂꯣ ꯏꯕꯨꯡꯉꯣ ꯁꯔꯒꯤ ꯀꯣꯐꯤꯗꯣ ꯑꯃꯨꯛꯇ ꯄꯤꯔꯨꯆꯣ ꯑꯗꯨꯒ ꯉꯁꯤ ꯀꯗꯥꯏ ꯆꯠꯀꯦꯗꯣ ꯍꯪꯗꯣꯔꯛꯑꯣ ꯁꯥꯎꯔꯤꯉꯩ ꯅꯨꯡꯁꯥ ꯑꯣꯜꯂꯤꯉꯩꯗꯅ ꯑꯩ ꯍꯦꯛꯇ ꯊꯥꯖꯟꯕ ꯆꯤꯡꯁꯨꯅ ꯌꯥꯔꯦ ꯋꯥꯊꯤ ꯉꯥꯡ ꯂꯩꯔꯅꯨ ꯃꯇꯝꯁꯦ ꯊꯦꯡꯉꯕꯅꯤ ꯅꯪꯗꯤ ꯉꯝꯃꯝꯃꯣꯏꯅꯦ ꯍꯥ ꯍꯣ ꯉꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯨꯀꯥꯕꯂꯥꯗꯣ ꯆꯪꯉꯛꯂꯦ ꯑꯔꯨꯟꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯥꯎꯕ ꯍꯟꯗꯅ ꯂꯩꯔꯝꯃꯤ ꯗꯥꯔꯨꯟ ꯑꯔꯨꯟ ꯈꯨꯝꯗꯦ ꯃꯨꯀꯥꯕꯂꯥꯗꯣ ꯇꯥꯗ꯭ꯔ ꯃꯥꯜꯂꯦ ꯈꯜꯂꯒ ꯈꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯣꯐꯤꯗꯣ ꯇꯦꯕꯜꯗꯨꯗ ꯊꯝꯃꯤ ꯗꯥꯔꯨꯟ ꯕ꯭ꯔꯦꯛꯐꯥꯁꯁꯤ ꯊꯝꯖꯔꯝꯃꯒꯦ ꯑꯔꯨꯟ ꯁꯥꯎꯅ ꯅꯣꯡꯁꯥꯒꯨꯝꯅ ꯐꯠ ꯑꯣꯟꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ ꯃꯐꯝꯁꯤꯗ ꯑꯩꯅ ꯅꯣꯏꯗ ꯆꯪꯉꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯃꯨꯀꯥꯕꯂꯥꯗꯣ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ
ꯃꯥꯒꯤ ꯅꯨꯃꯤꯠ ꯁꯨꯔꯦꯛ ꯍꯥꯏꯅ ꯈꯜꯂꯤ꯫ ꯇꯥꯒꯣꯄꯥꯜ ꯌꯨꯝꯁꯦ ꯄꯥꯜꯂꯕꯣ? ꯑꯁꯨꯝꯅ ꯀꯣꯐꯤ ꯑꯗꯨ ꯂꯥꯛꯇꯅ ꯂꯪꯈꯤ꯫ ꯆꯠꯂꯣ, ꯁꯤꯗ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯀꯅꯥꯝꯇ ꯆꯪꯉꯛꯀꯅꯨ, ꯑꯩ ꯀꯣꯛꯁꯦ ꯑꯝꯇ ꯁꯥꯟꯇꯤ ꯑꯣꯏꯒꯦ꯫ ꯃꯀꯥꯝꯂꯥꯗꯣ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ ꯆꯠꯈ꯭ꯔꯦ꯫ ꯑꯔꯨꯟ ꯃꯈꯥ ꯆꯤꯛꯅ ꯁꯣꯜꯂꯛꯏ꯫ ꯅꯪꯒꯤ ꯅꯊꯛꯇ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯅꯪ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯨ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯑꯔꯨꯟ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯂꯩꯈ꯭ꯔꯦ꯫ ꯋꯥ ꯂꯥꯡ ꯄꯥꯛꯅ ꯉꯥꯡꯉꯛꯇ꯭ꯔꯦ꯫ ꯃꯥꯅ ꯐꯪꯒꯦ ꯈꯟꯈꯤꯕ ꯑꯗꯨꯈꯛ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯃꯅꯤ ꯒꯣꯄꯥꯜꯅ, ꯏꯕꯨꯡꯉꯣ ꯁꯥꯔ, ꯑꯩꯈꯣꯏꯒꯤ ꯍꯣꯝꯗꯨꯁꯨ ꯁꯥꯕ ꯂꯣꯏꯔꯕꯅꯤꯅ ꯀꯥꯂꯦꯟꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯀꯥꯂꯦꯟ ꯇꯨꯇꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯩ, ꯃꯔꯝ ꯑꯗꯨꯅ ꯅꯨꯃꯤꯠꯁꯤꯗ ꯁꯪꯒꯥꯅꯕ ꯇꯧꯍꯧꯔꯁꯤꯔꯥ? ꯇꯥꯒꯣꯄꯥꯜꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯗ ꯑꯩꯁꯨ ꯌꯥꯔꯦ꯫ ꯑꯗꯨꯕꯨ ꯇꯥꯒꯣꯄꯥꯜ, ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯇꯝ ꯄꯨꯝꯕꯗ ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯅꯨꯡꯁꯤꯗ ꯀꯣꯏꯁꯟ ꯁꯦꯟꯅꯕ ꯃꯤ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯍꯣꯏ ꯏꯕꯨꯡꯉꯣ ꯁꯥꯔ꯫ ꯑꯔꯨꯟꯒꯤ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯑꯗꯨ ꯉꯁꯤꯗꯤ ꯁꯪꯒꯥꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯅ ꯁꯤꯜꯂꯤ꯫ ꯂꯝꯗꯝꯗꯨꯒꯤ MLA ꯃꯟꯇ꯭ꯔꯤ ꯐꯥꯎꯕ ꯌꯥꯎꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯂꯤ꯫ ꯑꯔꯨꯟ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯑꯗꯨꯒꯤ ꯃꯃꯤꯡ ꯄꯂꯦꯝ ꯄꯟꯊꯧ ꯍꯥꯏꯅ ꯊꯣꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯑꯔꯨꯟꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯅꯩ꯫ ꯂꯝꯗꯝꯁꯤꯗ ꯑꯇꯥꯡꯕꯅꯤ, ꯏꯁꯣꯔꯒꯨꯝꯕꯅꯤ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯁꯣꯟꯅꯩ꯫ ꯁꯪꯒꯥꯕ ꯂꯣꯏꯈ꯭ꯔꯕ ꯇꯨꯡ ꯅꯣꯡꯃ ꯂꯩꯁꯦꯝꯕꯤꯅ, ꯁꯥꯔ, ꯑꯩ ꯃꯇꯝ ꯈꯔ ꯄꯣꯊꯥꯖꯒꯦ, ꯍꯞꯇꯥ ꯑꯁꯤꯃꯨꯛꯇ ꯁꯨꯇꯤ ꯄꯤꯕꯤꯌꯨꯕ꯫ ꯑꯔꯨꯟꯗꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯦ? ꯀꯩꯒꯤꯅꯣ? ꯌꯥꯝ ꯍꯩꯅꯗ꯭ꯔꯕꯣ? ꯑꯩꯈꯣꯏ ꯅꯥꯎꯒꯤ ꯃꯅꯥꯛꯇ ꯅꯣꯡ ꯅꯤꯅꯤ ꯆꯠꯂꯨꯒꯦ ꯇꯧꯖꯕ꯫ ꯀꯩ ꯂꯝꯗꯅꯣ? ꯁꯤꯂꯣꯡ꯫ ꯑꯁꯨꯛ ꯅꯛꯄꯁꯤꯗ ꯀꯩꯒꯤ ꯅꯣꯡꯃꯈꯛ ꯂꯧ? ꯇꯥꯃꯣ, ꯎꯅꯗꯕꯁꯨ ꯌꯥꯝ ꯀꯨꯏꯔꯕ꯫ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯌꯥꯔꯣꯏꯗꯅ꯫ ꯍꯧꯖꯤꯛꯇꯤ ꯍꯣꯝꯁꯨ ꯂꯩꯔꯕꯅꯤ, ꯃꯤ ꯁꯤꯟꯗꯣꯛꯅꯕ ꯀꯣꯟꯅꯔꯣꯏ꯫ ꯇꯥꯃꯣ, ꯅꯨꯃꯤꯠ ꯅꯤꯅꯤꯇꯪ ꯑꯣꯏꯁꯨ꯫ ꯑꯔꯨꯟꯗꯣ ꯀꯟꯅ ꯂꯥꯎꯈꯠꯂꯛꯏ꯫ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯁꯤ ꯀꯅꯥꯗꯅꯣ? ꯂꯩꯁꯦꯝꯕꯤ ꯏꯇꯣꯛ ꯇꯣꯛꯅ ꯀꯩꯁꯨ ꯍꯥꯏꯖꯕ ꯉꯝꯖꯗ꯭ꯔꯦ꯫ ꯑꯔꯨꯟꯗ, ꯊꯤꯜꯂꯣ ꯍꯥꯏꯔ ꯗ꯭ꯔꯥꯏꯚꯔꯗ? ꯌꯥꯔꯅꯤ, ꯑꯩ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯒꯦ꯫ ꯑꯔꯨꯟꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯈꯔ ꯐꯥꯊꯔꯒ꯫ ꯁꯥꯎꯔꯤꯔꯣ? ꯂꯩꯁꯦꯝꯕꯤ ꯈꯔ ꯁꯨꯛꯂꯞꯅ, ꯁꯥꯎꯖꯗꯦ, ꯁꯥꯎꯕꯒꯤ ꯍꯛꯁꯨ ꯂꯩꯖꯗꯦ꯫ ꯑꯔꯨꯟꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯊꯣꯛꯑꯝꯃꯒꯦ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯃꯅꯨꯡꯗ, ꯅꯪꯅ ꯄꯥꯈꯠꯂꯤꯗꯣ ꯅꯅꯥꯎꯄꯤ ꯀꯩꯁꯨ ꯇꯧꯔꯣꯏ, ꯀꯩꯁꯨ ꯃꯥꯡꯉꯣꯏ, ꯃꯗꯨ ꯃꯤꯍꯨꯟ ꯃꯇꯥ ꯑꯃꯅꯤ, ꯅꯪꯒꯨꯝꯕꯤ ꯅꯠꯇꯦ꯫ ꯑꯗꯨ ꯐꯅ ꯑꯣꯏꯔꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯂꯩꯃꯤꯟꯅꯗꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯔꯛꯇꯕ ꯀꯨꯏꯔꯦ꯫ ꯅꯪ ꯂꯩꯇ꯭ꯔꯒꯅ ꯑꯩꯗꯤ ꯀꯅꯥ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯕ? ꯀꯅꯥꯒ ꯆꯠꯃꯤꯟꯅꯗꯣꯏꯕ? ꯑꯩ ꯅꯨꯡꯉꯥꯏꯔꯣꯏꯕ, ꯑꯗꯨꯅꯅꯤ꯫ ꯀꯩꯒꯤ ꯅꯪꯗꯤ? ꯅꯪ ꯀꯥꯏꯅ ꯀꯤꯟ ꯆꯥꯅꯤ꯫ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ, ꯁꯣꯝꯗ ꯀꯩꯗꯧꯔꯕ? ꯑꯗꯣ ꯅꯪꯒꯤ ꯅꯝꯕꯔ ꯄꯤꯔꯝꯃꯣ꯫ ꯀꯩꯗꯧꯗꯣꯏꯅꯣ? ꯑꯣ, ꯄꯤꯅꯤꯡꯗ꯭ꯔꯦ? ꯐꯔꯦ, ꯂꯧꯔꯔꯣꯏ꯫ ꯑꯉꯥꯡ ꯃꯆꯥꯅꯤ, ꯁꯣꯝꯗꯗꯤ ꯍꯅꯨꯔꯦ ꯈꯪꯗ꯭ꯔꯤ꯫ ꯑꯁꯦꯡꯕ ꯑꯩꯁꯦ ꯍꯅꯨꯔꯦꯀꯣ? ꯑꯗꯨꯅꯤ, ꯅꯈ꯭ꯋꯥꯡ ꯑꯗꯨ ꯀꯣꯜꯂꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯗꯤ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ ꯍꯥꯏꯗꯨꯅꯤ꯫ ꯂꯩꯁꯦꯝꯕꯤꯒꯤ ꯊꯣꯡꯒꯥꯟꯗ ꯀꯨꯝꯂꯦ꯫ ꯑꯔꯨꯟ ꯆꯠꯀꯦ ꯇꯧꯏ꯫ ꯂꯩꯁꯦꯝꯕꯤ ꯃꯣꯡ ꯍꯥꯗꯅ ꯅꯝꯕꯔꯗꯨ ꯍꯥꯏꯔꯛꯏ꯫ ꯑꯔꯨꯟ ꯍꯔꯥꯎꯅ ꯅꯝꯕꯔꯗꯨ ꯁꯦꯞ ꯇꯧꯁꯤꯜꯂꯤ꯫ ꯃꯦꯝꯆꯥꯒ ꯁꯤꯂꯣꯡꯗ ꯂꯩꯁꯦꯝꯕꯤꯁꯨ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯔꯨꯟꯗ ꯂꯩꯁꯦꯝꯕꯤꯒꯤ ꯀꯣꯜ ꯂꯥꯛꯏ꯫ ꯑꯔꯨꯟ ꯍꯔꯥꯎꯅ ꯐꯣꯟ ꯑꯣꯛꯏ꯫ ꯍꯜꯂꯣ, ꯀꯩꯗꯧꯔꯦ? ꯏꯕꯨꯡꯉꯣ ꯁꯥꯔ, ꯏꯃꯥꯅꯤ꯫ ꯑꯔꯨꯟ ꯉꯛꯅ, ꯏꯃꯥ ꯀꯩꯗꯧꯕ? ꯀꯔꯤ? ꯃꯦꯝꯆꯥ ꯀꯛꯉꯥꯡ ꯇꯧꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯅꯆꯥꯅꯨꯄꯤꯗꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯅ ꯈꯔ ꯊꯤꯅ ꯁꯣꯛꯂꯒ ꯂꯩꯔꯦ꯫ ꯃꯦꯝꯆꯥꯒꯤ ꯋꯥꯗꯨꯗ ꯑꯔꯨꯟ ꯄꯥꯈꯠꯅ, ꯀꯗꯥꯏꯗꯅꯣ ꯏꯃꯥ? ꯀꯃꯥꯏꯅꯅꯣ? ꯁꯤꯂꯣꯡꯗꯅꯤ꯫ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯅꯔꯁ ꯑꯃꯅ, ꯄꯦꯁꯦꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯕꯤꯔꯕ꯭ꯔꯣ? ꯑꯁꯨꯝꯅ ꯍꯪꯉꯛꯄꯗꯨꯗ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯈ꯭ꯔꯦ꯫ ꯃꯦꯝꯆꯥ ꯐꯣꯟꯗꯨ ꯊꯝꯂꯒ ꯃꯆꯥꯅꯨꯄꯤꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯂꯩꯁꯦꯝꯕꯤꯅ, ꯗꯣꯛꯇꯔ ꯀꯝꯗꯧꯕꯤꯔꯦ? ꯗꯣꯛꯇꯔ ꯑꯁꯣꯛꯅ, ꯏꯆꯦꯜ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦꯗ, ꯑꯗꯣ ꯃꯇꯝ ꯈꯔꯗꯤ ꯔꯦꯁ ꯇꯧꯍꯟꯕꯤꯕ ꯇꯥꯔꯦ꯫ ꯊꯦꯡꯛꯌꯨ ꯗꯣꯛꯇꯔ꯫ ꯗꯣꯛꯇꯔ, ꯃꯐꯝꯁꯤꯗ ꯂꯩꯕꯤꯔꯝꯕꯁꯦ ꯅꯆꯜ ꯑꯩꯈꯣꯏꯒꯤꯗꯤ ꯇꯁꯦꯡꯅ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯆꯜ ꯍꯣꯏꯅ ꯇꯥꯃꯣꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯂꯔꯣꯏ꯫
ꯑꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯑꯃꯗꯤ ꯄ꯭ꯔꯣꯐꯦꯁꯟꯁꯤꯗ ꯂꯩꯖꯔꯨꯕꯅ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯅꯤ ꯊꯣꯏꯅ ꯈꯟꯕꯤꯅꯨꯗ ꯃꯦꯝꯆꯥꯅ ꯑꯁꯦꯡꯕꯅꯤ ꯏꯆꯥꯒ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤꯅꯦ ꯏꯃꯥꯈꯣꯏꯗꯤ ꯈꯨꯠ ꯈꯣꯡ ꯇꯦꯛꯄꯒ ꯆꯞ ꯃꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯏꯕꯨꯡꯉꯣꯅ ꯌꯨꯝꯗ ꯊꯣꯔꯛꯄꯗ ꯆꯥꯛ ꯆꯔꯥ ꯑꯃꯇꯪ ꯆꯥꯃꯤꯟꯅꯁꯤꯀꯣ ꯍꯥꯎꯕ ꯍꯥꯎꯇꯕ ꯑꯁꯣꯛꯇ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯣꯏ ꯏꯃꯥ ꯃꯦꯝꯆꯥꯅ ꯏꯆꯥꯗꯤ ꯄꯥꯈꯪꯂꯥ ꯁꯛꯅ ꯁꯛ ꯐꯖꯔꯤꯕ ꯆꯤꯡꯅ ꯂꯦꯝꯃꯤꯕ ꯂꯩꯁꯦꯝꯕꯤꯅ ꯏꯃꯥ ꯌꯥꯔꯦ ꯏꯃꯥ ꯆꯪꯕꯤꯔꯝꯃꯣ ꯑꯁꯣꯛ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯆꯥ ꯄꯥꯈꯪ ꯑꯣꯏꯖꯔꯤ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯑꯁꯣꯛꯇꯨ ꯆꯠꯈ꯭ꯔꯦ ꯂꯩꯁꯦꯝꯕꯤꯅ ꯀꯩꯅꯣ ꯏꯃꯥꯅ ꯍꯪꯕꯤꯔꯤꯗꯨꯕꯣ ꯏꯃꯥꯕꯨ ꯉꯥꯎꯔꯕꯣ ꯍꯩꯃꯥ ꯑꯗꯨ ꯍꯪꯕ ꯀꯩꯗꯧꯒꯦ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯍꯪꯕꯅꯤ ꯀꯩꯅꯣ ꯑꯗꯨꯕꯣꯕ ꯃꯇꯥꯡ ꯌꯥꯝ ꯆꯥꯗꯦꯕ ꯑꯁꯨꯝꯅ ꯃꯅꯥꯎꯄꯤꯒꯤ ꯅꯥꯛ ꯆꯪꯂꯛꯏ ꯅꯥꯎ ꯅꯪ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯀꯣ ꯍꯣꯏ ꯆꯦ ꯇꯧꯗ꯭ꯔꯦ ꯃꯦꯝꯆꯥꯅ ꯑꯉꯥꯎꯕꯤ ꯀꯞꯀꯅꯨ ꯅꯪ ꯍꯧꯖꯤꯛꯅꯦ ꯀꯩꯁꯨ ꯇꯧꯗ꯭ꯔꯁꯤꯗꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯩꯅꯣ ꯑꯁꯨꯛ ꯊꯤꯔꯤꯁꯤꯕꯣ ꯂꯩꯁꯦꯝꯕꯤꯅ ꯌꯥꯔꯦꯁꯦ ꯀꯞꯀꯅꯣꯕ ꯅꯪꯅ ꯑꯗꯨꯝ ꯅꯇꯧꯅꯍꯜꯂꯗꯤ ꯅꯪꯅ ꯅꯣꯡꯃꯗ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯃꯤꯒ ꯃꯤꯃꯥꯟꯅꯅꯕ ꯍꯣꯠꯅꯒꯗꯧꯅꯤ ꯅꯪ ꯀꯃꯥꯏꯅ ꯉꯝꯅꯤ ꯏꯃꯥ ꯏꯆꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯨꯇꯪ ꯂꯩꯖꯔꯝꯃꯗꯤ ꯑꯩꯈꯣꯏ ꯑꯁꯨꯃꯥꯏ ꯋꯥꯔꯝꯃꯣꯏꯀꯣ ꯃꯦꯝꯆꯥ ꯃꯃꯤꯠꯇꯨ ꯃꯄꯤ ꯇꯩꯊꯣꯛꯏ ꯂꯩꯁꯦꯝꯕꯤ ꯃꯄꯤꯗꯨ ꯊꯤꯡꯒꯠꯂꯒ ꯃꯅꯥꯎꯄꯤꯕꯨ ꯊꯦꯝꯖꯤꯜꯂꯛꯂꯤ ꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯃꯇꯝ ꯈꯔ ꯄꯣꯊꯥꯔꯒ ꯗꯣꯛꯇꯔꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯁꯤꯗꯤ ꯅꯪ ꯅꯁꯥꯅ ꯅꯁꯥꯗꯣ ꯑꯗꯨꯝ ꯍꯟꯊꯖꯔꯗꯤ ꯀꯃꯥꯏꯅ ꯃꯤ ꯑꯣꯏꯗꯣꯏꯅꯣ ꯏꯃꯥ ꯁꯔꯅꯤ ꯏꯃꯥꯅ ꯑꯝꯇ ꯐꯖꯅ ꯍꯥꯏꯕꯤꯌꯨ ꯁꯨꯇꯤ ꯂꯧꯒꯦ ꯌꯥꯗꯕꯅꯤ ꯈꯔ ꯐꯖꯅ ꯍꯥꯏꯕꯤꯌꯨꯀꯣ ꯃꯦꯝꯆꯥꯗ ꯍꯜꯂꯣ ꯏꯕꯨꯡꯉꯣ ꯏꯃꯥ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯅꯆꯟꯅꯨꯄꯤꯗꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯅ ꯑꯣꯄꯔꯦꯁꯟ ꯃꯆꯥ ꯑꯃ ꯈꯨꯗꯛꯇ ꯇꯧꯊꯣꯛꯑꯕ ꯃꯈꯣꯡ ꯌꯦꯠꯇꯣ ꯃꯇꯝ ꯈꯔ ꯆꯠꯄ ꯌꯥꯈꯤꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗꯅꯦ ꯋꯥꯗꯨ ꯂꯣꯏꯕꯒ ꯅꯪꯗ꯭ꯔꯦ ꯑꯔꯨꯟꯗ ꯏꯃꯥ ꯍꯣꯏ ꯀꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯤꯔꯤꯕꯅꯣ ꯃꯦꯝꯆꯥꯗꯣ ꯂꯩꯁꯦꯝꯕꯤꯗ ꯐꯠ ꯌꯦꯡꯂꯛꯏ ꯂꯩꯁꯦꯝꯕꯤꯅ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯐꯠ ꯊꯥꯗꯣꯛꯏ ꯍꯜꯂꯣ ꯏꯃꯥ ꯇꯥꯕꯤꯕ꯭ꯔꯥ ꯀꯩ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯤꯔꯤꯕꯅꯣ ꯑꯔꯨꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯦꯝꯕꯤ ꯐꯣꯟ ꯈꯛ ꯀꯛꯊꯠꯂꯤ ꯎꯁꯥꯅ ꯁꯥꯔ ꯏꯆꯦ ꯃꯥꯅꯤ ꯏꯃꯥ ꯑꯃꯨꯛ ꯁꯣꯏꯗꯅ ꯇꯧꯔꯛꯈꯤꯅꯤ ꯑꯩꯈꯣꯏ ꯅꯅꯥꯎꯒꯤ ꯔꯨꯝꯗ ꯂꯩꯔꯤ ꯍꯥꯏꯌꯨꯀꯣ ꯑꯔꯨꯟꯁꯨ ꯑꯃꯨꯛ ꯐꯣꯟ ꯇꯧꯁꯤꯜꯂꯛꯂꯤ ꯂꯩꯁꯦꯝꯕꯤꯅ ꯏꯃꯥ ꯖꯋꯥꯍꯔ ꯅꯦꯍꯔꯨ ꯁ꯭ꯇꯦꯗꯤꯌꯝ ꯃꯌꯥꯗ ꯂꯩꯔꯤ ꯃꯇꯝ ꯈꯔ ꯁꯤꯗ ꯂꯩꯇꯕ ꯌꯥꯔꯔꯣꯏ ꯅꯅꯥꯎ ꯐꯗ꯭ꯔꯤꯕꯣ ꯈꯔ ꯍꯥꯏꯕꯤꯔꯣ ꯍꯜꯂꯣ ꯏꯕꯨꯡꯉꯣ ꯑꯔꯨꯟ ꯄꯥꯈꯠꯅ ꯏꯃꯥ ꯍꯣꯏ ꯂꯩꯕꯤꯔꯤꯁꯦ ꯀꯥꯏꯗꯅꯣ ꯅꯆꯜꯁꯦ ꯈꯔ ꯊꯤꯅ ꯁꯣꯛꯄꯅ ꯃꯐꯝꯁꯤꯗ ꯊꯥ ꯈꯥꯏꯃꯨꯛꯇꯤ ꯂꯩꯇꯕ ꯌꯥꯔꯣꯏꯗꯧꯔꯤꯕ ꯑꯗꯨꯕꯨ ꯏꯃꯥ ꯍꯣꯏ ꯃꯐꯝꯗꯣ ꯍꯥꯏꯕꯤꯔꯛꯂꯣ ꯖꯋꯥꯍꯔ ꯅꯦꯍꯔꯨ ꯁ꯭ꯇꯦꯗꯤꯌꯝ ꯃꯌꯥꯗꯅꯤ ꯐꯔꯦ ꯏꯃꯥ ꯄꯥꯈꯠꯄꯤꯒꯅꯨ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨꯀꯣ ꯃꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯐꯠ ꯀꯛꯈꯤ ꯂꯩꯁꯦꯝꯕꯤꯅ ꯀꯔꯤ ꯃꯤꯅꯣ ꯈꯪꯗꯦꯕ ꯋꯥ ꯂꯥꯡꯒ ꯅꯤꯡꯊꯤꯖꯅ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯁꯦꯜ ꯄꯥꯏꯕꯒꯤ ꯃꯇꯤꯛ ꯆꯥꯎꯊꯣꯛꯏꯔꯥ ꯄꯣꯡꯊꯣꯛꯏꯔꯥ ꯈꯪꯗꯦ ꯃꯦꯝꯆꯥꯅ ꯃꯥꯒꯤ ꯕꯦꯝꯃ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨꯅꯦ ꯏꯕꯨꯡꯉꯣꯁꯤ ꯑꯗꯨꯒꯨꯝꯕ ꯃꯤ ꯅꯠꯇꯦꯀꯣ ꯍꯣꯏ ꯈꯔ ꯁꯥꯎꯒꯟꯕꯗꯤ ꯃꯥꯜꯂꯤ ꯎꯁꯥꯅ ꯏꯆꯦ ꯑꯁꯦꯡꯕꯅꯤ ꯁꯔꯁꯦ ꯏꯆꯦꯅ ꯈꯜꯂꯤꯕ ꯃꯤꯗꯣ ꯃꯥꯟꯗꯦ ꯌꯥꯔꯦꯁꯦ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯊꯦꯡꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯃꯥꯎꯈ꯭ꯔꯦ ꯇ꯭ꯋꯤꯁꯗꯦ ꯅꯨꯃꯤꯠ ꯑꯣꯏꯔꯨꯕꯅ ꯑꯔꯨꯟꯗ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯅ ꯂꯩꯔꯤ ꯃꯊ꯭ꯋꯥꯏꯗꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯆꯤꯟꯗꯨꯁꯨ ꯁꯣꯜꯂꯛꯏ ꯃꯣꯏꯕꯨ ꯑꯥꯗ ꯅꯨꯄꯤ ꯉꯥꯛꯇ ꯀꯃꯥꯏꯅ ꯂꯩꯔꯝꯗꯣꯏꯅꯣ ꯁꯦꯜꯅ ꯀꯌꯥꯝ ꯌꯥꯎꯔꯤꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯇꯝꯅ ꯌꯥꯗꯕꯅ ꯑꯔꯨꯟꯁꯨ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯊꯧꯒꯜ ꯆꯪꯈ꯭ꯔꯦ ꯒꯣꯄꯥꯜ ꯃꯨꯀꯥꯕꯂꯥ ꯆꯤꯡꯁꯨ ꯁꯨꯖꯤꯠ ꯅꯥꯎꯕ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯕꯛꯁꯤꯡꯗꯨ ꯃꯊꯪ ꯑꯃꯠꯇ ꯁꯣꯏꯗꯅ ꯌꯦꯡꯁꯤꯜꯂꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯔꯨꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯂꯤ